Employees sing top hengat kapagi mayok tabne kuntram sum kuntram athoida Manipur yaw na lebaga sigi mafum kya da bank thong lundu de strike tawgadawri mathau taba sentam sing lawthok ong na ba bank union apul tarokli Housing for all urban gi makha yum saba hawrga makha taba installment PBW yum sab lotion ngamdre hana oina municipal council ge beneficiary committee na pn da phone tarokli UPSC na logo civil service ki examination pass tawrba candidate sing tongan foundation course na tawgadabani hana PA mona tarok ki proposal se handokadabani hana NSUI Manipur union taksilakli amasung Imphal Turel khulung tiang ki thabak mai pang sangsi ngamlabade saliba sahi asida isaw thok sang hanthalagan hana water resource department di mai kai di thamlakli Ma'am Kurumjari adon yengbir bzi impact news ne hauze pungja sipabu gi maroi ba pausing miyam da pijari employees sing tolop hangat bagi mayok ta thasi gi kuntram sum kuntrama thoida laiba ka sigi mafam kya da lady bank khodimak athong london strike tawgadawri khongjang asigi saruka moina Manipur das United Forum Bank Unions Manipur committee na su bank strike gi khongjang sanchil lagani hari MG Avenue da laiba State Bank of India SBI da Paumi Singa Unabamada United Forum Bank Unions Manipur Committee ki co-convener Sabungbam Lelabantan Fondro Kibada Matam Kyadagi Bank ki staff singna Matam Gachuna Tolo Pina Naba Marilena Authority Takna Duna Lakpane Adu Bungasi Fauba Pidana Lakle Sahi Mangagioeba Bipartite ki Makada Tolo Pibane Hauki Bachahi ki November Amadagi Taramatoi Suba Bipartite Fauba Sana Krabane Maragasida Indian Bankers Association ga Bank Union Singa Bank ki tolop hengan na bagi matang wari sana krabane adu wari sana aduda staff singi thagi tolop basi sad ani khak hengat kan hana fongdoraki thawong asi bank staff sing bo hantana yengbane masigi mayokta bank strike tawnu no firep lorokpane amaromda bank strike na maram oiraga miyam da piga dorba khudong sada basi gi damak su nungai ta fawe maramaduna bank strike tawdringai da mamangda Miyam na mathau taba senpam sing lautok piu amati transaction tawbi ho haina su appeal tarokli Department of Finance Service ki mahut sinba Indian Bankers Association samna IBA India ki citizen amoina joker ki moongda koi 2% hengat na ba moina offer taruk pase masi akhoibu ikai ba piribra natraga akhoibu asuki matik handana yengbagi miyeng ama thamai bise thamoi nungai taba sauningba kapningba pendaba hoi poi akhogi officer gi marakta su divide and rules adugi policy theory panchilakpa policy pirak pase masi handaki UBU na yaningdaba phongdokpagi adungba strike amane all India bank strike akoi chatharagani Manipur su UBU na hairiba strike ase akoi tawragani masi imangu inana अखोगी लमदम सिगी मियोसिंदा अखोई बैंक की स्ट्राइक तौरगनी हाबगी पाउजेलसे मियामदा पिजबनी Pradhanmantri Awas Yojana Housing for All Urban gi makha yum sab haurur ka makha tab installment PBW gi yum sab lotion ngamdre hana oina municipal council gi beneficiary committee na pend fongdorokli pithok tan leriba ani sub installment athu matam da pithok piduna lotion dir yum sing lotion ngamna na ba lenga ki mari lena sing na hona biu hana su appeal torokli hiramasi gi mari lena Manipur Press Club da paumi sing unaba mada oina municipal council gi beneficiary committee gi secretary Waikom Kunzo na fongdorokki bada Ministry of Housing and Urban Affairs Government of India ki makhada urban area ki oina yum san na beneficiary amamda tangka kahum thong na apun besen pam lupa lakh amaga makhai pi gadabane scheme se ki makhada oina municipal council ki beneficiary chanipan kunthra khanlaktuna beneficiary sing na masa masa gi yum ki foundation sem badagi lenga ki makhadagi ahan installment oina lupa lising yankai pirakharba matung makhata installment pirakhidabani hari hiramasi ki matang da mahut ki director chatuna hangdubada ministry dagi sel Piraktri hana fongdoraki hari Ministry dagi sel piraktri habigi matangda mari leneba aibasi ama PBO hana hangbadasu confidential oiba wafam ni hana pirakhide hana pianu fongdoraki kana lejadraba yum sabangam jadraba da yum sananabagi pitharakpa adu mayam phajaba scheme asigi koi minchat thian ningde maram di han bai sumen pire jong kai sabal loraba laita laraba nungju nungsa lae hoje
Sigi ji mangoina na sabal loina na bagi second instrument paisa se mari laina ba state government ra director mahuna ngambra masi matang pibi ragadi ngasi gi ngasi mak pan biri ba ikai khumna jaraba akoi gi sarkar asida akoi khuding mangna tawbiman khangba punchi gi kawba ngamlaroi doba adugumba lamal lama tonjare haina khanjagani Leibak asigi khwadi ki awang batha ki examination mo weliba Union Public Service Commission UPSC na lobo civil service ki examination pass tawrab candidate singbo tongan ba foundation course ama tawgadab ni hana Prime Minister Office na Twitter ki khotang thorak ki warul handokadab ni hana National Students Union of India NSUI Manipur unit na takshilakli Congress baban na Paumi Singh unaba mada mahiroi lobasi ki President Pukhamram Bankim Chandra na phongdorok ki bada Param chumna pangthok liba examination muthalaga foundation course ama soidana thamgadab nan thorak liba wafam asi political ki khudong chaba lobane Prime Minister Office ki Twitter da thagalak liba asi foundation course ki result matung ina UPSC ki examination mai palab candidate singi pham pi gani hana su palle karamba wakhal lolda harib thorang asi Prime Minister Office na paikhan na bahona ribano masina takpati BJP na UPSC ki civil service examination mai palab candidate singbo Lan puduna tauning bat tawu yan na balalong yat pani thawong asi BJP government handok tarab akan makhongjang sanction gani hana thamlaki ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯨꯗꯦꯟꯠꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯑꯗꯨꯝ ꯇꯧꯖꯁꯅꯨ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯕ ꯅꯠꯇꯕ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯁ꯭ꯇꯨꯗꯦꯟꯠꯁ ꯕꯣꯗꯤ ꯑꯃꯅ ꯍꯥꯏꯕ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯑꯣꯏꯁꯅꯨ ꯁ꯭ꯇꯨꯗꯦꯟꯠꯁ ꯕꯣꯗꯤ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯨ ꯊꯥꯡꯒꯠꯂꯤꯕꯁꯦ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯔꯤꯝꯇ ꯀꯟꯁꯤꯗꯔ ꯇꯧꯗꯦꯕ Imphal Valley da khusem gi oibi chau makha tana thoktana gi pandam da Imphal Turel gi torban kothok pa madi Turel tengbu gi thabak mafam kya da leptana pai chatharakli paikhala ge thabak thorom sing ase mai pangna sanction bangam labade valley area da mamang da thoki be sing isau da ki handakna sang yamna hanthan ba ngam lagani haib gi thajaba water resource department gi chief engineer KSS Pritam na phongdokrei Chief Minister N Biren Gilam Singh Makhada WRD na paikaliba thaurang asigi sarukam oinang asi department gi officials sing yauna Wangoi Assembly constituency gi MLA ol lukhoina luchingduna constituency asigi manung chana paikaliba Imphal Turel tengmu gi thabak yengsin ki loinana Wangoi Khaidem life rakpam amsung mutum pibo mafam singda torban kai kibadagi semgaliba retaining wall stanbu gi thabak su yengshin ki Yangshin Kongchat adu mari lena MLA ol lukhoina paumi singh phongdor kibada samurauda mutum pibu fawda choron kilometer taramari rom sangna Turel tengmu gi thabak asi paikal kani loinana Wangoi Khaidem mapada sankaliba meter kunmanga sangba retaining wall su makhatana meter taramanga hapsinduna puna meter nifu sangna sankhatna ba hona gani hanasu MLA na phongdoki Kongchat adu saru yakiba chief engineer KSS Pritam na paumi singh phongdor pada Chief Minister N Biren Gilam Singh Makhada local MLA Singh cooperation pinaduna mafam Singda sathariba Turel tengmu gi thabak asi mai pakna pangthokpa ngamna honari department na Imphal Turel da ahan bo oina miyeng thamduna Turel tengmu gi thabak asi koirengai gi ithai fawba paikhatna pandam da chathari Nambul Turel gi oina su upokpi mapada Turel tengmu gi thabak paikhat pa haure hana su phongdorakhi long term plan lama oina tawsi haiba taragadi haidana khoigi sida encroach tawsalaga yum chajaliba leichaliba mayam sing asi loina eviction tawraga aduga manung si khoi phajana ongtang dredging tawthoga tengthoaga singji flow ji phajana chakhragadi sing kaiba thingen nong churupa matamda torban kaithadana kaidana prajada awana low sing kai yung kai loimba si khoi tam changna tawrabanina khoi masigumba thabak si paikhala si haidana koi sarkar sigi bijal mi makhada paikhala koni sakpi ga Manipuri barga ani gi conference jaga ga jo koi hoji serok da khotok ba tawri stream ji direct yesina badu yesina dana ba back flow laktana ba ko koina mai diversion kha tawna ba adugi kanu ju sathari go adu handakti mamang gi doina yam kanna tawbu di ising gi problem oi gi badu oiroi drai khale
India Langakam Sung Nation IMN की मरकत चथरब पीस टोक की इंटरलोकुटर ओरिबा आरन रबीना नेशनल मीडिया स्टेटस बु सिंगनब वफम फोंदोक की हाबि मायोक्ता यानिंग दे फोंदोक तुन मियाम की ओइबा मिफम अमसुंग वाकत मिफम की खोंजंग लेप्तना चंगसिलकली ngasisu मियाम की ओइबा मिफम गलोइना वाकत मिफम अमा UCM अमुको CCS के लंबोई खोंनांगखोंग अपुमिर नुपि लुफ अमसुंग लंबोई खोंनांगखोंग यूथ क्लब एंड लाइब्रेरी ने सिंदुना लंबोई खोंनांगखोंग ममांग कम्युनिटी हॉल द पांगदोकी मिफम अमसुंग वाकत मिफम अदुदा मफम अदुगी मियोइ सिंग अमसुंग तोंगान तोंगान ऑर्गेनाइजेशन सिंग मियूथ सिंग सरुक याखी मिफम अदु सरुक याखी वांगांग लोइ सिंगना इंडिया लेंगा की इंटरलोकुटर ओरिबा आरएन रबीना फोंदोकी वाफम अदु लमदम सिदा सिंगनबो वाफम ओइ इंडिया लेंगा अमसुंग एनेशन आईएम की मरकता वारी सान बासिना स्टेटस सिदा करिगुंबा अकाइब अमता थोअलोइ हाना प्राइम मिनिस्टर मोदी न फावबा फोंदोकी लैख्रबने इनौ नौनो आरएन रबीना नागा ऑटोनोमस बॉडी अमा सेमनबगी वाफम फोंदोरकपा से सेंटर की अयाब यावरग फोंदोकलिबरा हाइबसे प्राइम मिनिस्टर न स्टेटस की मियामदा खंगनगदबने हाइब वाफम थमनकी आरएन रबीना नागालैंड आर्म फोर्सेस पावर एक्ट से लौटोकनी है ना हाई की स्टेटमेंट से किरण रिजिजुना स्टेटमेंट से नागालैंड लौटोकपगी वफम लेरोय है वफम से थमी होम मिनिस्टर अमा होइना सेंटोकप मतम कमन नागा कल्चरल बॉडी ऑटोनोमस नागा टेरिटोरियल काउंसिल एंटिटी अनीसिना करीगिदमक सेंटोक्ट्रिबनो फ्रेमवर्क एग्रीमेंट से लोना करीमते यावदे हाइना प्राइम मिनिस्टर होम मिनिस्टर फावना हाइग्रे मनुंगना इंटरलोकुटरना हाइरक्लिबा स्टेटमेंट सिगी यामना तायोनबा ओइबने मरम काना फ्रेमवर्क एग्रीमेंट सिदा करी यावरिबगे हाइबसे इन्फॉर्म कंसेंट मणिपुर मियामगी वा तादना तौब सुnya यारो Board of Secondary Education Manipur Bosim na lawba class 10 examination 2018 result ngasi lauthokni hana torambado khudongcha da kharadagi ngasi lauthokidrei class 10 examination 2018 gi tabulation loirabasu ngasi secretary level gi mifam pangthok ngam khidabadagi result asi lauthok ngam khidabani hari hayeng secretary level gi mifam pangthok ba matungda class 10 examination 2018 gi result asi lauthok laba yai haina thajaba yaba paw gi source aman hairi Examination as hek haidokpa Board of Secondary Education Manipur की official website चंगलगा examination results सिंग खंगबा यागनी हरी वनबयाई हन पांगथोकिबा बोसिम न लोब class 10 examination 2018 असिदा पुन्न महिरोई लिसिंग कुंथ्रा तरेट के चाहुम कुंथ्रा तरेना परीक्षा थाखिबनी Sayed Natuna Leriba Indo Myanmar International Border Pillar number 81 dagi mapa lauduna kwakta khuno da pillar ano wama yunglamle border fencing khanan bagi damak pillar yungliba sida mafamadu ki khunja singa tanaramde thaurang asina even though mayok fabi ki khubam mangki ba yana leire masi yaba ngamloi haina afa how hui mayol huifa हुईथाब लुफ अहल अमदे खुंजा सिंग थोप चेरोल अमदा खंगलकली अमदे हिरमसिदा लेंगाक नमी यंग संगबी हाइनसु अपील तौरकली इम्फाल मनुंगदगी रोहिंग्या क्या फागलक मरी लेना चीफ मिनिस्टर एन बीरेन स्टेटस की पुलिस सिंगना अकन सेक्शन थौरांग लौकन वाफम थमलकपदगी इंटरनेशनल बॉर्डर लेरिबा मोरे पुलिस ना सेक्शन थौरांग लौकट हौग्रे ngasi मोरे पुलिस CID टेक्निकल अमदी इमिग्रेशन की कांगबू यावना मोरे की पुलिस चेक पोस्टा इम्फाल दगी चंगलक गाड़ी अमसुंग मोरे दगी थोरक गाड़ी सिंग चेक तौदुना हानदगी हेना सेक्शन थौरांग लौकट हौग्रे खुनाय सिदा तांगना थोप थौदोकम होइना कैसाम ब्रोजेन को मिट अनिमक उबंग अमगी पांगल यावद्रब मियो यमना स्विमिंग मशीन की मैकेनिक ओइदुना इमुंग मनुंग पुनर न बखोनदुना हिंगन बगी लानफमदा हनम लेतना लानथेंगनरी हिरामसिग मतांगदा इंपैक्ट न्यूज की अखनब रिपोर्ट अमा सगोलबन मोइरांग हनुबा ममांग लेरक्तगी कैसाम ब्रोजेन मैतै सही निपान मुकी ममांगदा पुनसी की लाइबक थिबा तांककमदा मिट अनिमक उबगी पांगल मांगक्रब मियो यमनी मसागी चाही निफु निपान सूरब कैसाम ब्रोजेन नहा ओइरिंगैदगी हौना मियामगी थबक थौरम अमदे सातना खोनबदा थवाई हक्सांग याउजरकपदा स्टेट की थाकता यावना मना क्या फंगलखरे
mahak mahiroi oiringaidagasu NCC cadet ama oirami handakta kuidribada All Manipur Disabled and Handicapped Persons Association sinduna Kumal Lampak pangthokiba state level sports meet for physically challenged men and women 2018 gi 100-meter race ta ahanba position tarakiba sina sanabagi lamda mahakna thawai yaujaba adugi mayek laraba khudam ama oiri ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯐꯝꯗꯤ ꯂꯥꯏꯔꯤꯛ ꯇꯝꯅ NCC ꯌꯥꯎꯔ ꯃꯇꯨꯡꯗꯒꯤ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯔꯛꯏ ꯂꯝꯖꯦꯟ ꯆꯦꯜꯂꯛꯏ ꯃꯥꯔꯥꯊꯣꯟ ꯆꯦꯜꯂꯛꯏ 5000 ꯆꯦꯜꯂꯛꯏ 200 ꯃꯤꯇꯔ ꯆꯦꯜꯂꯛꯏ ꯂꯣꯏ ꯆꯦꯜꯂꯛꯏ ꯑꯗꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥ ꯇꯥꯕ ꯂꯣꯏ ꯇꯥꯔꯛꯏ ꯑꯩꯍꯥꯛꯁꯦ ꯑꯃꯨꯛ ꯃꯁꯤ ꯀꯥꯟꯄꯣꯠꯇ ꯖꯨꯗꯣ ꯁꯥꯟꯅꯒꯦꯅ ꯑꯃꯨꯛ ꯖꯨꯗꯣ ꯁꯥꯟꯅꯔꯛꯏ ꯖꯨꯗꯣꯁꯨ ꯄ꯭ꯔꯥꯏꯖ ꯂꯧꯔꯛꯏ ꯑꯩꯁꯨ ꯑꯩ ꯁꯥꯟꯅꯕꯗ ꯈꯨꯗꯤꯡꯃꯛꯇ ꯁꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯇ ꯑꯥꯏꯇꯦꯝ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯎꯖꯔꯛꯏ Punsigi lanfam mayoknanaba laknaduna loinabi machanupa ama machanupi ani amadi masaga thana mioi mangagi piklaba imung asigi yum puriba misakama oina makhal kayagi sinphamni brojen na pairam liba rickshaw thawbadagi hauduna thawdok wathoki lighting system shanba auto rickshaw thawba power tiller thawba law uba furit firol tuba madi sewing machine sing sem saba asina chingba kayada khutma piramba mioini Kakota amale mi labuk to lau khoirami chacharami le kai chitajo adum lau koi bu ko ba chacharami adi jinetra jo le jarami ha luong khongdong ba lila phala mai thama chacharami Medical care ward panamaram oidana mit uba ngamkidraba kaisam brojenda Jawaharlal Nehru Institute of Medical Sciences na kumja lisingani taramangagi August 18 yamna koithokpa differently able oirba singa sibu otpiba manba sanglaba process ama tawraba matungda piraki chada chama mit udraba mi amani haibagi certificate ama Certificate na di kaidawruni macha singbu awang mathak thangat chage khanna khunaya sig minok maisa kaya bu tungoi naram chenja chongjaram ba brojen gi mafamdagi mit ubagi pangal mang khrabada jinim sta ije board phambay na moi board phame board phama matungdagi aije moina certificate che hana pidi heta ngachi chatluraga photo ro thagalama phomeng khar loi meng khalame tha ahungum changi moi certificate pi board phambagi moi lauthoe ado la or chalaga certificate mi certificate pire yam thengna pire aimda jahi mari matungda tana bani certificate che Matang asida khwai nangak ngai oiribadi mit uriba mioi singna fawba sembada wana thokliba machine sing asibu sem sabad leiriba mit udraba brojen gi haithoi singthoi asini kanagumamna ai dumana mit ugirgasu yam chaksangadabadi uringe matamda pochi karino kaidi lakpono kaidobono habachi yam phajana khangbi ho live ke na mamit udaba mit thola su ko ai nakta lakpiu tuba taiba aya loimak takchaki Mit udraba mina sem machine mukayam phajana sem gadaru bahaina kanana su sangbidraba brojen gi saving machine semjeri haina thaba dukan macha duda maki haithoi singthoi bu khangba kanana de machine yaraktaba matamda puraktuna yamna thajana semnari machine sembe mana sembe je sida yadre habaji ma dag dag dum khange ba jeng kai de no sai krokola ma sima pa si do ramni dai thaira ko de ko ai junga e mami udar mana haira ido Pumnamak oidunasu laingaki natraga minungsi chawbu kanagi mateng yaudana de macha sing semba ngamlaroi haiduna taksi sonja hori kaisam brojenna aina ji machine sembagi tukal hangese sina run tawbadi yai hana lawde ai isa ji ming chanbada wai phi thiningai su leite ai ati masu jam wai government ge side tagi amasung paja singna ayakpu mateng amata piba leigite akoi local MLA orasu masibo engonda mit udabasida ai mateng ji pangte Punsigi tangkak amada mit ubagi pangal mangkraba sagolban moirang hanubalaraktagi kaisam brojenna ngasimak punsigi hingnanaba lanfamda awaba phibam kaya mayoknari henangak libade kaisam brojenna hauji mahak masagi dukan hangjaduna filonanaba madi tunanaba machine sing sembagi thabak chathari matanga sida lakliba wahangdi paliba lenga kasina asigumna Pibam chadana hingliba mioi sing asigidamakta akhanaba thorang paikhat pibam thoktabra haibasini Impact News gidamakta paudam jariba camera person Naucha galonena Okram Somendro Imphal Matanga shwaida break amalawjage break matungda RK Sanatombi Devi College of Education da ngasi vetamadi news ki diet tawribat singit Teaching Aids Exhibition ama pangthokibagi pau loinana Manipuram sungmalimi tongan ba ipau sing puduna lakchage Impact News bu migeng taduna lebiu Break matungda mayambo amuna taramna okchari loinana bulletin sigi makata ba pau sing miyamda pijari Note Sita Leba Sajina Complex Leba RK Sanatombi Devi College of Education da ngasi betamadi news ki diet tawribisingi Teaching Aid Exhibition ama pangthokre Teaching Aid Exhibition asi pangthoklibagi maroiba pandam de mairoi singda karigumba parama takpi tambiba matamda tambiri bihiram aduga chanaba teaching aid sing sijinna takpiraga de mairoi singna irai laina khangmangam gane haiba wakhalola sida exhibition asi pangthokpani
bet toribisingna tha amagi internship chatlurab matungda harib tha aduda mairoi singa takpi tambi matamda season ki teaching aid sing adu ngasigi exhibition sida utki news ki makhada diet toribisingna su makhoi syllabus ki matung inna workshop based activities ki makhada sab teaching aid sing su exhibition sida utki oza amagi mairoi singa pau fauna bada amade para ama taku matamda mairoi sing irai laina khangada lambi asi teaching aid season duna takpi tambi ba sini haiba wakhalol sida yompam oiduna ngasi gi exhibition asi pangthok bani hana RK Sonatombi Devi College of Education gi principal in charge Y Shurjit na fongdor ki bagaloina na exhibition asida khwaidagi fajaba exhibitor sing khangat laga mana pi duna pungning thogat kani hana su fongdoraki Kariguma teaching at season araga takpa akogi any concept of any subject say adum angang nei rai laina sukhangani aduga gyan ta masu helane bako aduga siguma pandam sidang asi akoina teaching at exhibition se sinjaban akogi ahan mada first position da huma ma khangani second position da huma ma third da huma ma sina B.Ed ki oina ni ko adugi mathakta moi gi practice teaching cell lobagi mark lei ko adudagi mark khara some percentage of mark we will award aduga DLED ki oina su workshop based activities 100 mark lei 100 marks is break up tawzaraga 10 mark amadi sigi teaching and exhibition gi damakta reserve tawzaraga tham National Book Trust India na sinduna Imphal Book Fair mathasi kuntaruk gi June ahum phauba Imphal gi DM College campus ta pangthok lagani hari hiramasi gi matang nga sinungthil Manipur Press Club ta Paumi Singa unaba the National Book Trust India gi Assistant Director Mayank Suroliana fongdor kibada book fair asi Manipur da lehiba mairo singda larik fab gi hainabi lehnan na ba made achauba competition kya thengnan ba ngamnan na ba pandam da pangthok kadabane Manipur amade mapan gi state singdi lakpa stall humputra rom na saruk yagane book fair man da larik khuding makta sada taragi discount su pigani hari is a nodal body from Government of India. We have to organize book fair every state, in every nook and corner of the country. So it is not possible for us to repeat on annual basis. So normally it happens, it takes some time to come back. We have so many states and so many cities also there, so we have to cater their need also. So, but normally Northeast we normally hold two to three book fair every year, but they may be some other place also. So 7 states are there in this northern eastern. So we normally hold 2-3 book fair. Like last time we did in Aizawl book fair was there. In Tripura also we held many areas we covered. Technopol District Headquarter dengasi Mairo Singi Apo Matik Sabami Oina the Matang the career guidance ki Thorama Pangtokre, Thorama to that Mitung Leno Saruya Kiba Technopol GSP Dr. S. Ibom Chana Fondo Kibada, Trans Asian Highways Lakumatamda, Karikari Kudung Sab Lahoba Yabagi Hibado, Hausik Ekona Kangdo Hogadabane, Natabatarabadi, Haying Trans Asian Highways Lakumatamda, Aikoi Lever when a Lehogani Fondoki. Mak na makha tara dun hai Trans Asian Highway laku matamda makal kya gi miyo kya lakane makoi sing adu thengna ngamna ba matik sab mi amam oina ba hona ba mathau tai fongdoki Thawal DC ki Assistant Commissioner T Khaimin Lal Haukif MCS na mataukaram na mai pak na afo matik sab mi am oigani civil service examination kamdong na mai pak na ba hona gani habna ching matangda wangangki ngasi ki thoromanda da Technopol District ki mai Mahiro is singing in Kalaglibana, Chama Henbana, career guidance ki Tormo to Saruyaki. Manipur Lebaka Sigahan National Sports University, Lincoln and the Ordinance Union Cabinet, Kimifam na approve Taurak na nabahona bada achobu taudang lau kiba Manipur lenga ku luching liba si minister mati lenga gasibu Kanglai Park Students Association KSN chirola mata thagat fong dorakli loinana university ase lingwad mathau taba madi maroi ba course pum namak layan na ba chirola sina makhatan lenga ki pungning singchilakli earthquake madi collapse structure singoi matang the demonstration amangasi Taranito Suba Battalion NDRF ki team mana Bishnupur District DC office ta pangthokre demonstration asi District Administration Bishnupur ga puna kusam na dun pangthokpani Fire Service District Medical Team ki ambulance District Police ta madi SDRF ka loina na pangthokki ba demonstration adu da miyam na mataukaram na masa kanjan ba thabak thorom sing paikhat kadam ke haibagi matang da loksing ke api ki
Blood donation tausi e pibina mioi kya gi punsi kan ngammi habi paujel galoina Kiran Burma koba mioi ma Srinagar gi India gi state kya fauduna kilometer lising taramanga rom khong na laktu nga se Imphal da thunglakre Kiran Burma harba mioi se malem gi han ba virtual blood donation platform amasung blood donation taubugi han social media platform ama oiriba simply blood dynamic thon foundation amagi founder ne ma ki pandam de India faru Nepal am Bhutan tamna chatuna blood donation taubugi kanaba miyam da khangan bane harbi miyo yasiga ngasi Manipur press club ta paumi singa unaba mada Kiran Burma na fongdor khibada sahi 6 January 2023 gi hoduna Srinagar gi Lal Chowk tagi ma ki khongchara se khongchan bahor ki bane India gi state ayam fauduna laklaba mutung ma ngasi Manipur thungla ki bane ma ki wakalola se school college amasung university ki mahiro ising da share tawduna lakle ma ki apupi mama ado I wat pagilaina amadagi laiki dabane marmaduna I pibagi khongthang ase laurakki bani hana ma na fongdoraki Manipur ki khongchara si loibaga Nagaland fauduna chalaga India gi state pumnamak sithadana chatpagi apam lai haina su ma na makha tarami After covering this 15,000 kilometers, there would be 1.5 lakh people who would be ready to donate blood. And even if they donate blood in once in their lifetime, this whole walk is going to save 1.5 lakh people at least. So my mission is to spread awareness about blood donation. Everybody knows that blood donation is important. But why I'm doing it? Just to share some more value, add value to their blood donation. What could happen? Because when I lost my mother, I couldn't continue my education. I'm a school dropout. And after that, I know that what is the hardship in life. National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke, NPC, DCS, haiba Launagan Balena Singh, Tingnan Bigmatang, Non-Communicable Disease, NCD Program Manager Singoiba, Numit Humni, Sumna Satagada Training Program Ma, Ngasi, Lampel Labor Institute of Cooperative Management, ICM, Conference Hold Holdokre, Program Asi, Gimakada, English and Taratare, Mars, Forward the Mui, Lakama Lissing, Kuntramari, Sahum Humpumari, the NCD screen Taubada, Diabetes Nava Mui, Lissing Taratare, Chamapan Yankai Nipan, Hypertension naba mioi lising kulumdoi satruk tarataruk heart disease naba mioi lising machama sumna ama cancer naba mioi chawm mariputara nipan loinana stroke tawraba mioi sama yankai matoi enroll tawki hena state mission director fongdokrei Directorate of Health Services Manipur Masung State Health Society Manipur Senduna training program as Pangtok Pane training program to the Sarugya Kiba National Health Mission Manipur State Mission Director N Vandana Fongdor Kibada How Kibachahi listing ani Taramangada Manipur District Mapan Haudo Kiba NPC DCS program as Housing Anobu District Tariat the Susantok Ngamle District Hospital Kudimakta District NCD Cell Amasung District Clinic Hangdokle Community Amasung School level da IEC activities Pangtok Tuna Cancer Diabetes amasung hypertension chingba non-communicable disease singi matang the awareness program kya paikat pangamle district mapan the later NCD clinic khudingmak open district cancer care gi thak da on khatle Churachandpur district ki cardiac care unit amasu hangdok le hana fongdoki loinana training program asina maram oiraga non-communicable disease ki maramda program manager sing the mamutana khanganduna program ase hena fazabamong the implement tawngamalagani habgi thazabasu fongdoki Training program to the Manipur Health Services ki Director Dr. K. Razo Masung Healthcare Marilena officials sing Sarup Yaki. This 3 days training program will empower the program manager to plan for a better and effective implementation and monitoring regarding these diseases mentioned above and their treatment at population level for all people above 30 years of age. Until March 2017, 1,24,364 persons have been screened for NCD, out of which 17,958 were diabetic patients, 23,000 were having hypertension problems, and some more than 1,000 people were having heart diseases, and cancer, stroke were also found in the screening test. Nupi Singbu self-defense ki maruiba khanganrna magi pandamda empower haina mingthon campaign dama sangai pro the leba the giving tree the pangthok rei kanglai park mixed martial arts club
clubs ka khusham natuna hills and crown sinduna pangthokiba thoramada maruina inkalakliba nupi masa singda ganglaipak mixed martial arts club ki volunteers singna self defense method kya utki Thauramadu ki organizer oiri Miss Manipur Estrella Thaunawjumna campaign nasin nupi singna masa ngak thokjabada chauna mating pang lagani hana phongdoraki crime kya ma asi punamakta khoina khoi gi self martial art na khoi gi eta kanu gum gi pumana tab ko khoi gi self defense si yam da ka wei na thaje khanjai aina kai guna da asi ka khoina kari mom cha thu su kanu ma abde thing mu da bo su amo khoi kitang hayu ba ma hayu ga sin nga tang gi oi ba khoi gi nang thok ba ya ba gi condition ham su phangi da na self defense ase mayam ne de hai khoi gi nongoi matam si da self defense na ka dau du no hai adu bu moina khangdabam lei nongoi digi je hana thu se khoi self defense ne masi aina hana hajaningi crime Haukiba March Kunipanda Manipur government added college taruk lokhat kibaga mari lenana college singasi ki governing body ZV singdagi employee list kaurok tribasi athu matamda kobirao amade government ki oiba verification chingba tawdringai da ZV singna lana employees sing have to absent tawre hana media da fonglok libasi live thibane ngasi fawa ZV singna Manipur education court amade UGC ki guideline ki wang mada thabak tawkiba laiti hana Thambal Marik College Oinam Mayai Lambi College Yumnam Huidrom Amade Standard College Kuong Ba Ahumgi ZV Singh Secretary Singna Thokpa Chiro Lamada Thamlakli Hiramasida Lengang Nathu Matamda Chumaran Thidok Pidura Makha Tabathabak Singh Paikat Piu Hana So Apil Torokli Prime Minister Narendra Modi na luchingba Union Cabinet mifam na Manipur the National Sports University sana na ordinance ta ayab pirak kibada Shiv Sena Manipur State Unit amade Yuv Sena gi Serola man thagat phongdorakli State Unit ki President M Tombi na luchingduna ngasi Babu Prada leiba unit asi gi office ta pangthokpa mifam amana wafam asi phongdorakibani Satliba Thasi ki Hokiba Kunda JSC against unnatural shifting of District Hospital in Falis Sagol Manga Chief Minister in Biren Unadur Wari Sana Kibada positive oiba response Piraki Unabadu the Chief Minister Sagol Manga District Hospital Hong Kibagi Mayok sanction Kiba Kongjangda Asokapan Nang Kiba Singi Damakta Nungaitaba Fongdoraki Lonana Hospital Ase Sana Nabahona Bada Tintha Libasi Lemna Tharoi Maral Leba Sena Yorum Labadimatic Sab Cherak Fangangani Amade JAC Atu Matam the Unadun Watoga Sigmatang the Waroshin Purun Bahona Sena Fongdoraki Hana JAC Chirola Sida Kangalakli Repertory of Wari Liba Manipuna Masigi Brands Putra Valley Brands Hojai Asamga Puna Sindun Mangani Chubna Chatagadaba Marirak Subawari Sairau Festival Nasidagi Haukre Asamgi Lanka people Pukri da Laiba Krishna Mandir Mandapta Chathariba Festival as the Manipur ki Wari Liba Mariam Sung Assam the Wari Liba Mapan Nasar Yari Awareness program for the welfare of lever have a theme dangasi samuruk leba as Joy Vice President BJP Manipur Pradesh ki yumda thauramama pangthokre thauramasi mari lenana wangoi kendra construction workers union na Virgo Enterprises ka khusamna duna thamari chumna chathagada learning program loishin bagi thauramama su pangthoki learning training program adu da sarugya ki singda tailoring machine namadi certificate sing su yenthoki Hauzik Sanabagi Pauda Sama Kunithoi Suba Friends Open Tennis Championship ta Thasi Kuntaretagi Zuntara Fawa Pangtok Lagani Tennis Masanagi and Suba Grand Slam event Wadiba Friends ki Ronald Garros Clay Court Pangtok Riba Championship Bashida Men Singles ki Sanaroi Kuntranito Yamadi Women Singles ta Sanaroi Kuntranito in a knockout basis ta Atoy and Tanagadori Spain ki Nupa Sanaroi Rafael Nadal Amade Leviagi
Nupi Sanaroi Zelina Ostapenko Anina Mamang say the Pangtoki championship adu the champion oib ngamki Sahi as the Pangtok the championship as the Maling Biming Lerab tennis Sanaroi Switzerland gi Roger Federer United Kingdom gi Andy Murray Amade Canada gi Milos Raonic Masa Sokpanamaram Oiraga Sanaba Yauroi Hari Saliba Sahi Sigi Oina Nupabandi Nipigi singles Masana the champion oib ngamba Sanaroi sing adu the trophy Galoina Sel Gimana Euro million 2.2 Gisenpam Singh Pigadori RK Sanadomi Devi Vidyalaya Inter-School Girls Basketball Tournament Hayengagi Hauragani Hari Infalis ki Manung Chanba Hautal the Leva Vidyalaya Sigi Basketball Court Satagado Tournament Sida Pitambara English School Eden English School, St. Anthony English School, Maria Montessori English School, Amade Yumbu RK Sanatomi Devi Vidyalayana, knockout basista Lamba Taunaragani Hana Vidyalaya, Sigi Director and Topachiro Lamada, Kangalakli. Second Division League final round, Hindustan FC Delhi na Tidim Road Athletic Union Trau Manipur Mighty Pibangam Kray. Ngasi Bangalore gi FSV Arena Sanaki Second Division League final round, Hanu Meshamada. Hindustan FC Delhi na Tidim Road Athletic Union Trau Manipur Panjal Amasino the Mighty PK Mesa Sida Mai Pakrab Hindustan FC Delhi substitute Sanaroi Tusar Chaudhary na Mesa Sigi Marifutaret Subminita Pawan Pratap ki Mut Sindura Mesa Sana Kibagalona Mesa Sigi Apamatam 90+7 Subminita Panjal Machan Mungam Kibane Sathari second division league final round is the Trau FC Manipur Anisubu Metsoina Real Kashmir FC Thasi Kuntareta Bangalore ki FSB Arena Lamba Taunagari. AITA Super Series Under 12 Girls Singles National Ranking Tennis Tournament ke final da Sohini Mohanty amadi Ekaz Razu Kunumuri Anina Lamba Taunargani Ngasi Lampel Pataleba Infal District Tennis Association ki Dekota to Sanakipa Under 12 Girls Singles ki Arm final da Sohini Mohantina Durgan si point Tarukani the Mighty Piramlaga tournament ki final Chankibagalona Ngasi Sanakibani semi final dana Ekarazu Kanumurina Lakshmi Pranabu point Taruksino Tarukmuri the Mighty Piramlaga final Changmangam Kibane Sathariba tennis tournament under 12 boys singles ki final da Hers Forgot Hamasung Manan Natanina Lamba Taunargane Ngasti tournament under 12 boys singles ki Anwas Sanaki semi final da Hers Forgotna Anirudh Nala Prazabu point Tarukama the Mighty Piramlaga tournament final Chankibagalona Ngasti Sanaki tournament Anishuba semi final dana Manan Natna Sanjam Aswazipu point Tarukmari da Mighty Piduna final Changmangam Ki Manipur Tennis Association Miyang Makada Infal District Tennis Association Sinduna Sathariba tournament the India ki Tongan Mafam Singh Lakpa Nupa Sanaroi Kuntra Amadi Nupi Sanaroi Kunmari Puna Tennis Sanaroi Yankai Marina Atoy Hen Tanari Hayeng tournament Nupa Macham Dinupi Masasting final match Animag Sanaragani Lamdamasida water sports promote Taunanaba Madi environment Yokatnaba Pandamda Manipur Mountaineering and Trekking Association MMT and Sinduna river rafting expedition Matasi Yokibatang Kunmatoi Kulumdoi Foba Lematak Turel the Pangto Krana Cherolamada Kangalakli Lematak Turel the plastic waste Sengdok Bahibasisu Nupitara Yauna Treni Kuntramanga Saruyakiba expedition Pandam Oiki Hedi Lorena Matanga tried the bulletin say tension gathering Mahoin and headlines and Monatamjari. Employees sing tolop hengat tab dimayo to make kuntram sung kuntrama to the Manipur yaw na lebaga sigma pam kayata bang tong ngun the strike taw dori mathaw tabu sang pam sig law tok ong na bang yun na awful torkli Housing for all arbal gi makada yum sab hawruga makata wa installment PBW yum sab lo sim ngam drehana oina municipal council ge beneficiary committee pe ne fondorkli
UPS sina logo civil service examination pass torba candidates singu tongan foundation course ama tawgada bani hana PM on karuk leba proposal ase handokada bani hana NSUI Manipur unit na taksilakli amasung Imphal Tural kung tiengmudi thabag mai pang sangsin mangamlabade zaliba sahi ase isau thokung chang hanthala bani hana water resource department ki mai kai digi thamlakli